Mayam puno moku pulasing asi parasi Saireng na taram na uksa bolu na ngasi ke koi ki Saireng sedin na ba Saireng pamin na ba pulasing asi ki sarwa mo na mayam puno magta Saireng ako na kudol to na ba kitanda to lo jago bolu na hojik koi ki mang daleng chin na lebire Muhammad Abdul Malik Azad Komol kurmay mangal aduga loina na koi ki Nigeria dagi ama changa ama bani masinga mangre ado ako na ngai boina amana ꯑꯩꯈꯣꯏꯒꯤ ꯑꯕꯗꯨꯜ ꯁꯠꯇꯥꯔ ꯀꯩꯅꯖꯔꯕ ꯃꯥ ꯁꯥꯎꯗꯤ ꯑꯔꯥꯕꯇ ꯂꯩꯕꯅꯤ ꯍꯧꯖꯤꯛꯁꯤ ꯃꯈꯣꯏꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯃꯒ꯭ꯔꯤꯕꯀꯤ ꯅꯃꯥꯖꯒꯤ ꯃꯇꯝ ꯑꯃ ꯑꯣꯏꯕ ꯑꯗꯨꯒꯤ ꯈꯖꯤꯛꯇꯪ ꯉꯥꯏꯅꯕ ꯑꯣꯏꯅ ꯁꯩꯔꯦꯡꯁꯤꯡꯁꯤ ꯁꯩꯗꯤꯟꯅꯕ ꯍꯧꯔꯒꯅꯤ ꯑꯍꯥꯟꯕꯗ ꯑꯩꯅ ꯑꯕꯗꯨꯜ ꯃꯥꯂꯤꯛ ꯉꯥꯏꯍꯥꯛꯇꯪ ꯂꯩꯐꯝꯅꯆꯤꯡꯕ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ Abdul Malik Maktada Nasigi Maktada Nasigi Ayekhoi Saireng Sedinabagi Thauram Masibu Yengbiriba Isil Nau Khudingmak Pusu Ikai Khumnabu Uchari Aduga Nasigi Ayekhoi Saireng Sedinabagi Thauram Mistu host Biriba Ayekhoi MA Shah Hasim Busu Maktada Ikai Khumnabu Uchari Aduga Nasigi Ayekhoi Atopa site ke sulak piriba nuksijar oza singbusu aina mukasu hane ikai kumna buchari aigi ming Abdul Malik kauze aiha nokok shemai shikhong kono haiba mafam da leijabani ai shamak huzik Indian Postal Service ta postal macha mo ujari aduga aikoi yaripok thamalno sahitya parishata huzik ai ba macha masu oina dum leijari ai shamangna AR Akasban Imphal da shamangna ijaba radio lila wari masha Saireng kaya marum su aina miyang gi hunda kusina zakre aduga aina su huzik Saireng gi oiba sangshillu haiba larik amasoi punggi haina thawang tawjari aduga to matang mulak chege sidam matam kamsang ganna to jeba burumayum mangal sa amta takyu ming leibam habiyo sir sorry gurumi mangal sarama from no book for some khalika dan ngajin matanda podi Azad Komol Engin dana lebire Azad Komol da mulak chege Azad Komol masagi like taret phong raba dugum laba ujamani Azad Komol magi net sik mo ay taba mali anyway hozik koi ngaina Abdul Sattar madi koi magi min se desmond ai mago koi ngaina sound si net nungai tabagira kem takite sound ꯑꯩꯉꯣꯟꯗꯗꯤ ꯈꯣꯟꯖꯦꯜ ꯂꯥꯛꯏ ꯑꯩ ꯈꯣꯟꯖꯦꯜ ꯇꯥꯕꯤꯕ꯭ꯔꯣ tai ꯑꯗꯨ ꯃꯈꯥ ꯆꯠꯊꯕꯤꯌꯨ
oza mangali khonjel kain ta phangi oza mangal na wa ngang da bana ni oza mangal da khoi khonjel asi yorok ta mali ado akhoi ki marak ta ki ama hekta horosu yagane na khali oza sim na madu ki mukha ta bi koi khara understanding le lip o tha bani ne audience sing su oza hasing ki khonjel ama tung sikam lak ta ba oza sim ki khonjel ama tung ta di makha thoram di makha ta ta ngai ni na khali ai je net ke tu noi trabani adu ai join to jare मैं अपन oza da ai hangjara mani am kanna maram di keno go oza gi khong khiba like tare mami मैं am da oza sim sakham hang na mamang da khong ba lai di khara ming tham jage ising ma samapan marfu humdoi da ahan mo da jihad ko ko ya sama phang da ani subada Saireng lai 2000 ai lising ani ga amada mang khraba malen ko ba Saireng lai ma phang da aduga ahum subada yongmu omsung sisak ko ba Saireng lai ama lising ani ga mari subada phang jaki aduga wariyang da amma mangal haiba lai ga ma 2009 ai lising ani ga ma phang da phang jaki adugi matungda Saireng lai rubai ta ma kadim ko ba 2010 da phongjaki madugi matungda Allah gi fazaba minglen sing haiba Islamic rozama 2012 da phongjaki hairi ba sahi si maktada jihad ko ba academy bagi nature gi mata Islamic philosophy da yumoi ba tari masa sinna aroi boy na phongjaki ben oza sim da tham lakche amuk sinajari makha ta oza hojiksi aina nga saisu thamjakiba khoi Nigeria macha sima ma net adum nungai tre muk changai amuk nan khoi adu ma ngai si aduga khoi gi magi namaz ngai boina adu katra soidana lakani ma de nipan makhai da bahuse haibani adu khoi swai gi tanja do yengjeraga aina nipan nei hojale ai haije imonda dum namaz loga changbiro ma changa ani message tharame ma ngai boina khoi gi program ki Saireng amamam dang round ama इंग्राजी की सेरिंग दुसु मागे नाइजेरियन मचा अदुदगी कोई ताना बहुनसी अहान बदा आई मालिक ता थमजगे मालिक सेरिंग लारी अमुक खतंग इहे ngapi gani लाइक नते सेरिंग अमुक खतंग मैम द खुदुल तो बिनो बाई मालिक ता सिने जै मालिक की माइक्रोफोन को ऑन तो बिरो अदुगा सेरिंग तुम बाबी मैम पुनम इका कुनु सरी अहानबदा अइगे सेरेंगी ममिंग संgjaba ताइबें पुंबा सेंबीबा सउदबा इबुंगो अचचत खंगलिबा लौसिंग चावबा इबुंगो अराल अहुइ खिबिकता ngakpi haiba chanba anem awang sembada khusem haiba khunaiba umna mapu haitoiba hai singlaba mapu sangjari nakuyada to labana nai ai hakna sangjari nakuyada pok lubana mioi mapokta goi lubana zati kangukta tillubana pi pagi sayolda yaurure nulegi shahumda yeure shahumdugi sajinda shahum phangba mahakti tahore do laimaida sangjari nakuyada to laban nai ai hakna sangjari nakuyada mington tabu mikaba miyoiba angamba shakti fudokli aram chamu wakhalgan tabi broja tabi de broja
अमतंग पाबिना को मागी सिनेट शेयर थोड़ा तो बेजा ꯍꯣꯏ ꯍꯣꯏ ꯑꯩ ꯇꯥꯗꯕ꯭ꯔꯣ ꯑꯣꯖꯥ ꯍꯧꯖꯤꯛꯁꯨ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕ ओजा जाना पाबियो और माई से नेट खितंग नुंगारा का अंदर तामिने फनी अये खंजे लाइको भजना ताजे तो पाबियो yengi maming mahousa ahanba mahousa na thawai pan babu yoi ahanba mahousa na thawai pan babu yoi malengi thawai pan dabaga mari lein handuna hendok ngamdraba mari amagi khongsa semduna kaina napi gi mapan tang napi na kai mapan tang nungsa mangal gi mai kai da matjak pamba upal usana thoina longthor pago ahing bagi matik puba upal gi nungi thau sinni khan thabangami natraga khangbangami hainadi ahing bagi matik na masagi darkar oibagi mai kai da maning matam beheli jang khan thabagi wa tham khradana khan bagi thabak tawba ko ki macha iyaw bagi ingit ase puning bukhang na bagi shayho amani haibatai ahing basni awang ba thaki gun singitin sinna bagi thakta puning thorakani haibada kari ngai leibage punamak ase mahau chamagi samudra ikhagi kongbeng lungda lot iba mamal lekmam draba mi mukta singida dong ne pothok halaba malem leimai da napi singbi upal gi maruna pokhai duna mayon chongkhalak pagum mahau sagi pambom lungda ahing ba pumnamak miyoi bi yauna thora i magi matol loma pothok oina anisuba ayekhoi gi akoi bada mahau sagi awoi oidada leiriba safugi ihul puba matik magunna maikei lepi kup thabada kai thabagi oirabasu sengba sagatpagi bu oirabasu puning da phaurakpa ihul pulmaki phal amal lei puning da phaurakpa ihul pulmaki phal amal lei aram khwarang magi mai leiramdraba gadhan matjak thiram loi kam gi mai leiramdraba charon churon taram loi tharoina haidrana mahausana mafam matamda sapong lakpada thawai panbabu ahingba oina ahingbabu chabok pangambo oina chawok pangambabu charon churon tahanduna thami hai lei napi singbi na leptana charon churon chathabada toina humliba nungsit dong ohelli natraga ising da hauba pambi napi singbi puna isingna natraga kurak hingkhoi khoimunu chingbana Bangal asi leipat turen ching tam leipak ning thauda tungduna sillangi mafam matami liklam kahendana mamai chumi sengbat sagat pada natraga thugai bada toigum sung punamak asigi mathakta leihanduna maram amamam toigum sung punamak asigi mathakta leihanduna maram amamam pikhraba handhakraba jiba singdasu aduma masa khingyaurumduna charon churon tahannabagi maram amo ohellabasu hingba sibagi marakta mang takpagi turel sibu lanthoknaba mahausagi thong charon churon tahanbagi ama charam diba asini wahangi wahang pikhraba maru amagi manungda lotlam liba khongnang pambi jaigot amagi manungda makhal yam khraba mioiba oijar i loina jarakwa matik magun gi thoin sindagi mahausana magi tampakta masamaki matik magun bu muhut sinduna ulakpada kari masak na pikhraba spam amana hek thorak pada obam bu thuna makoi ki thiri bano laisem ningsem bagi thawin singi oiba thawdo matik magun karam na cheli bano thawdo sidi saknatagi atiagi machu nim sangbana bagi maram puthokpagumba khakkani nim natraga sangbana ba machu du makti natte numitta machu sing kari gi karam na kadai jagi tili bano haibadu natte mahau sagi cycle daga parman oiba maram phalgi liklam sidadi wahang pakhumna leiri mamai ga makoka chikna duna wahang di adu maktada ahan ba oirakhi bagi top maram marom dom ta duna leijaba maning tamba
ahan bahaiba sidi matamni matam magna mang kharabadi maram phaligi lamda sumna tangi lama khangyo hang ama oina aho ba aroi ba wahi animakki artha so amatani hairagadra mahusagi pambom nung sida hangat yeng bada thoidok pasil lang bagi ama natraga mahusada thoidok pamhusa ama mahusada thoidok pamhusa ama bigyan gi miyeng da konsumduna nei na ba koire bigyan gi miyeng da konsumduna nei na bagi matam koire homsuba buhang na miku kharang thamba pamlami Oda ahum suba jing akan lepi ahang oda. bahagi thambada achok agal Oda, pani kindly ahum suba jing akan round mathang ki round to sira. pani Oda ama akogi Pani. satar su lembire. Ngai na koi ke nom to jabani aduga ngasai gi Nigeria macha do chang pra ni ye mani ma chang pre. Adu koi Abdul Satar mayam da Okay. Abdul Satar ki gani kindly. Tako hobiro. ay sagiming Muhammad Abdul Sattar Sajbam apok pigiming na Muhammad Abdul Jalil aduga apok pigiming na Jasir Jan Bibi Babu Parajit Andagini hawzikna Saudi Arab ta sindan ba amok pina laijari Yan mga zana lembire ko dasi ay ngasai sa haja bani namaz ki matam gutang na dana ngai jabani aduga ay na ngasai su thamjaba amana akuna ngasigi yamna special guest akogi marakta new member amoina akogi ipak group sidaida ikhang dana ingraji gi mogi english ki kabi koi haja batare koi apu mari yaw dana lerame adu moi manipuri sereng kita jago hai koi na so sereng tv kya mani koi hai na lang re ma sanga me aduga muji ko la pang apre yan nuai je odana sumaina sereng odagi taja gadori bini muji se odagi se laksatri ngeda nasagi sereng amma Abdul Malik na parambani Abdul Malik se zik sereng pabi maka nasagi do mako ki horga pabi tabiri koza tai pabi aigi serengi mabing changjaba taibang pumba shembiba shaudaba ibungo achat khangliba lausing chawa ibungo aral ahui khibikta ngaki haiba achanba anem awang shembada khusem haiba naiba umna mapu haijoiba hai singdaba mapu changjari nakhuyada tolaba nanai ehakna changjari pok lubana mioi mapokta oirubana jati kanglukta tillubana pi pagis ayolda yaurure nunglegi shahumda yeurure shahumtugi sajinda shahum phanglaba mahakti tahore do leimaida sangjari nakhuyada tolaba nanai ehakna sangjari nakhuyada mingthon tabu mikaba mioiba angamba sakmi tudokui ram chawba wakal ihul inot lui khanglude pidol laba mahaki pidat laba sainagi khungchang pidonar ba mitki pi pidonar ba ayogi khonjel khanglakle ngasita khungkhang khungbul so dalle pirang dune isapumba yerakle khonjel dugi khonthang dunai ina sida changjari nakuya da tolabana na hakna changjari nakuya kaurubna zati habisi karino awangana aigi zati ni anglup aigi mairani zati piral paiduna malem kumbo humdogui shahunduna humlare zelaba aigi khungphamche kingchep tu dayai bada thurakle khongkhang kaya poglakle angang masugi ana bai king ayona he konjel na sangjari na kuyada tolbala na hakna sangjari na kuya kaurubana papi gi wahantho pa aigi pangalna pi ma bunam tharui
pi aigi itakna pa kaya irak nei ilai sidai faurkle kausing oina kangba oiregadra kausing aigi chanafam taibeng maisak fannaba maisak fangda ai hakti tangoi oina kemle do kemlaba iru khunnaba sangjari nakuyada tolaba nanai ahakna sangjari nakuyada tolaba nanai ahakna matang shidagi sereng nungaijai mathang da mangal da lachage guru me mangal na sereng tum ko to dina ba sinajari onto sereng to sorry tabi ko sir tai sabi sir ngasi yam nuai ai ahanbane sir chona matan yam nuai sir ano ta sir amadi nuksijaro sereng participate tawireba ai gi tatong baseng amadi nuksijaro marupsing boy kai kanu sir ai ahan busu amne soi gi ulan ki biro so ngapi gani ai gi ahan sereng si gomna kafauri hingba thawaina kafauri hingba thawaina kana suloine rakte miyeba karimta porakte lakpada kana ga su hanmina roi aroi bida pukhini matam na mahapu kana da sutaklam doi sat kini tumina matanda karisu puroi aroi bida piram gani bidai khudingda awa piram banatana karisu thamlam loi thawaina matam mana laglaga pukhini khudimang matamna kafauri hingba thawaina sir dojar sir ngasi yang noi ahan busu amni am chupakale sir thank you sereng khudon to ba tika koina arapada yam labna yam tamna leibiriba aigi nau abdus satarna hajaraba sereng magi sereng yam thot nawi ai hajurisu magi presta ma namna naba thorang ho leijarabani ai masi phauge lamega di ai khanjai hojik naki sereng ahanbada sereng amukhak pabiyo mathang amuk la kanda mathang da so amuk pabinaba ahanbagi amuk kudo to binaba ai khanjai Thagatsari thoramasi buska jahasimbu hainingai leitana thagatsari loinana yengbiriba khwai punamakbu tawimal khangbo uchari aigi ahanba sereng asi corona laichatna maram oiraga flight thingkibadagi yumda halakpa ngamdana panduna leirabasida wakhal nuaitana thagatsakibani serengi maming chekla he masa paliba chekla ayadananing tamjariba malangda leite nangonda ngamkhaigi athinga faude kaidau nangda lambi faiba paklaba atiyagi lamhang sida pairi sakpak che paidana pairi nangna sandokladuna nasa pumba khapladuna atiya khetna lali khunggang sahar labuk lamhang pa turel umang wamang mathang he laibak tong labchekla kanana supi de nafamda ayet apan kanana su thamde chingna mityeng pairi miram khaidana sathap jagoi ukladuna kalakchabadi natte ko nangbu uraga warau jabani pankhai nairiba miyoibada wakhal lausingna masa panjarabasu ngakon kayani thengkhang kudingda losinjare ege han basere yam nuaijai ro dana sumana asi mingin didna khoigi sidaida yam bhajana sereng ama kudon to bire mathang asidi khoigi azad kumol saiki sereng makha chathabinaba aina ngakang disturb to gibadu ngakpi gani haijarugo loinana ojada mu sinajagi oja yam sereng atop islamic ya haibati yusuf julai khagi matang da sereng tang thamjage yusuf julai kha Hazrat Yusuf alaihi salam ki surun si mani subani Hazrat Ibrahim alaihi salam dagi thang pada Nabi ki sharon surun gi liglam dalla Yusuf alaihi salam no nabi oiraga da ba thawa micha kumba machin malau dara ma thoi ki marak ta ni kumba sathi mama ibe marahil amsu Hazrat Yaqub alaihi salam gi pambom da mati mangal ga loina na
kalak sauba mama tinidaba matin manaw singna magi mangi wari taruraga sanarusi hauduna puthoklaga lamjawda langtharangki ko hanungda tamlaki mapabungda chakre kai sanna makhoina sanaringai manawdo yawi I taisinduna mafi maronda Yusuf alaihi salam gi ulaki lalwan basat pa kafila gi lusingba Malik bin Jar gi pangni orang bana kogang laduna laije sing thirak pade go haduda puntakiba patra duda tongduna lagle farista gumba angang adu kafila singna yolamki Yusuf alaihi salam bu misar gi minai kai da puraktuna Yusuf alaihi salam bu ubada minai kai da lamba mapuro ibada taksinduna lehen ki zulai khana yeng do mapugi kusin kanana mangkra takra sanu tel kinna kiba adu sen kre mahaki kana ning thokon da pu oina sak hen bi julai kha sak phajabagi mati laitu yambi lairang da pakhak da bini maming set kaina setlami misar shin thungna e pas parjana muktang ujarabadi haina lining oirambi mapung marai agalakpagi mga laklabada Hazrat Yusuf alaihi salam gi mamal piduna lailaklabada makutta thokopot kumlaba pami hogi langda puduna punging khoyang laklabada julai kha makut chaning lakle indri gi apambagi apin bataning lakle mabe magi aning madu khangle I Hazrat Yusuf alaihi salam na khanglam de julai kha ko bidudi bahak na te makum singdugi marakta ama indri gi apamba Oza netsu yam nungaiba Oza Abdul Sattar amuk hanna pabiu. yam phani ani suba Saireng pathokjage Saireng asi tadringai mangoi nana khangmin naning bawafam tharadi the Sardar Pangal macha photographer amani hainai ningthau gita natana British tingisu photo namlam piri British ke aron ba pau thauda takthoi tamsilbi haiba amasung tikendra ji lotham haido ke haibagi damak mahakpu tamthina hati kibagi thawong adu mutnaba hotna jage Sairengi maming the Sardar ningsingle maitai nongsa tikendrajit Sina hingliba numit thagum ngaliba Mikha pon bagi mahing budi hing na chiba sakhiba British loilam mayokta nok na sagay kakhiba Pangauba mga hatloba yek na makin thek laray Koireng mabu phana ba konong magkalandaray Lotpham liklam thiduna hapta minuthong lanban ki Pangal sanglen tarukpu tangoy tan sadok Bula Chandragi Achanda Tikendrajit ki Mahuploy the Sardar Sangaita Yek na langoy khare Nong may bat na kayarak matok thak na suthaki Makhong but na thabaka hanna net thaki Khoiri chet na lot ida tinban machum ta kide Panthaugi China Khangamda Majai Bema Anina Ngakpinaba Thoni Jay Yek na Makhong Konchin Jay Nungshi Paktra British na nung may napokhum halam ki Dasu Magi Kayato Hing Hatri Sahing Shagilam Chatni Matuk He Laibak Ningba Thauba Dasu Sardar Lamyanda Kapug bikrabasu ngasi gi mirol ng namak
Ningsing bidrabasu na thauna na ringjel. Ngalu ko atiyada thawan misakum. Ngalu mipal tang ganangalu. Lo sinjare ay yani suba sereng su ahum suba sereng su lagi ada bukona tanjalo. Nyam nungaijay ngasi kara sering taza utare Maulana dagi aigi marup ama Nigeria macha si ekla amaga mang ba matawri do mang ai boina anyway Abdul Malik dagi sering ama koi Abdul Malik mayam punumakpu ului subado ina aigi sereng khudol tamjage aigi aning suba serengi maming khangbiyu loibi sigi leimaida loiroina na leitemba leitem sigi leishada lairang la satka loinana lining layon loinana luru lukna leijaido leijeriba pamilni khangbiyu do taibango khangbiyu taibango taibang narak yaunaba kumja khuthek yamlakte khuthek chesing kayado hui oina thamladi kunai shinna khanglani kunai shinna khangnaba khoyumagi pamilni khangbiyu do taibango taibang narak napung sapung badi tayo na khande do taibang na khoy na tawgum tare tara thokte do tara sindam amagi tunglom chatpu yengdana tunghanbinu imangda lawsing chawbi pamelni khangbiyu do taibango pamel aigi pambomda tumbi kaya pothare potha puram shillaga pari imom palai tumbi kaya yawri puram shinna pamelni khangbiyu do taibango marol londaba munishu monu laibak yengnaba murum soli choronda momin musliman kayasu munna misna thamlaga mithol fangki ikhada Meriam magi mamumshu itmang mayok manghanda malem taibang fawanki misang naidabi pamelni khangbiyu do taibango wangla wakhang taibangna warep naban naidana wangla pamel aibushu ngang kamjau hunduna wamai oina waibinu wazabani aina di wahangnaraba jibagi wakhal pukai shembani wathoknariba yawado wahei kamjau hundana wangla malem leshada waroi puja pamelni khangbiyu do taibang nangna khangdradi taibang shaklon punglani taibang pumna mutkini khangbiyu do taibango matang sida ai yani shubachari mushinja matang da guru mayamda lakjage guru me manga sering am tanga papi bu ngambra sir. Again, issue was saying Simon Unpinning a six and sir. Six and sir in a secondary coming I told them the Ogi Todong say, I want the unwise jacket out to go more again. I school college salaga. I saw books out the among I thought saying what you see unpunishing sir. Unpinning a six and sir. Unpinning a six and sir. Unpinning Manipur. Yang coding no I found it. Amke and a Tomoshopadi, Manipur Konong in Paldani. Traffic police, BDF, Makoi Matona only, Magum Bikiada. Sakaivi, Fobi, Salim Yamla, Yangli Yangatuna, Karambali Bagno, Mafam Sidaliba, musing tipo. Adoptam Tina, Miang Marta, no Musing Sarata, and upon of the video came say, Traffic say for, Hangi Pirang Piruenena. Guli Oliver, for Oliver, our Kavarta Oliver, Makoidi can Kali, Yopidi, Makoi Masel Kavarta Winnie Makoidi Samas, the Pida Fangla, Potam Pangla Bangatani,
kayam kuina asam sathadana laikigani asamna yengba ngamlibra helusing purel thoklok lo nang mamanatana isorna fongamlaroi sarojare mathang do za zat ki Saireng yam nungai ngasai ki topa Saireng tahan biba yaba kari legi amatang ga tahan biwa sigi oza ki kari problem le radi oza zat anyway magi tanam daba ma yaure adu akhoi Saudi dagi tarasi make seng adu satar Hani mathangda aina hani yam nungaije mathangda aina lanthokjagadauriba Saireng asi handakta November gi tang amada oja eme Hasim gi luching makada ai bagi ipakna phongbi khiba Saireng gi lairik ipakta tillaraba ichel gi kungani thoi suba lamai da yaw khiba Saireng ni taminarasi Saireng gi maming he miyoiba laknai miyoy pokta mathang ꯂꯤꯔꯨꯕꯗ ꯂꯤꯈꯨꯟ ꯊꯤꯔꯨꯕꯗ ꯊꯧꯕꯨ ꯊꯦꯡꯅꯈꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯑꯃ ꯑꯣꯏꯔꯝꯂꯦ ꯃꯥꯒꯤ ꯍꯤꯛꯇꯣꯛꯇ꯭ꯔꯕ ꯌꯥꯊꯪꯂꯣꯟ ꯇꯥꯅꯔꯤꯕ ꯃꯥꯂꯦꯝꯒꯤ ꯍꯤꯗꯥꯟ ꯂꯝꯖꯦꯟ ꯄꯣꯊꯥꯗ꯭ꯔꯕ ꯀꯨꯝꯒꯤ ꯁꯥꯌꯣꯟ ꯈꯣꯡꯂꯩ ꯍꯟꯈꯤꯕ ꯑꯣꯏꯔꯝꯂꯦ ꯈꯨꯌꯥ ꯈꯥꯗ ꯃꯄꯨꯒꯤ ꯀꯔꯃ ꯈꯨꯌꯦꯛ ꯄꯥꯏꯔꯗꯨꯅ ꯄꯨꯡꯁꯤꯡ ꯁꯨꯔ ꯃꯇꯨꯡꯗ ꯈꯣꯏꯃꯨꯒꯤ ꯁꯩꯁꯛ ꯂꯩꯅꯥꯒꯤ ꯁꯥꯊꯦꯛ ꯂꯪꯖꯂꯣꯟ ꯁꯨꯔꯅꯤ ꯄꯨꯛꯅꯤꯡꯕꯨ ꯁꯨꯝꯂꯤꯕ ꯑꯔꯪꯕ ꯃꯅꯤ ꯃꯨꯛꯇ ꯑꯋꯥꯡꯕ ꯐꯨꯔꯥꯗꯂꯥꯜ ꯃꯤꯠꯌꯦꯡꯒꯤ ꯂꯧꯅ ꯐꯥꯔꯝꯗ ꯌꯥꯗ꯭ꯔꯕ ꯑꯃꯝꯕ ꯁꯨꯔꯨꯡꯒꯤ ꯑꯀꯤꯕ ꯈꯣꯡꯆꯠꯅꯤ ꯄꯨꯟꯅꯒꯤ ꯊꯧꯃꯩꯅ ꯉꯥ ꯂꯨꯐꯝ ꯂꯝꯕꯤꯗꯣ ꯅꯤꯅꯤꯒꯤ ꯇꯥꯏꯕꯪꯗ ꯍꯨꯝꯅꯤꯒꯤ ꯇꯥꯂꯤꯉꯩ ꯀꯥꯎꯔꯝꯅꯤ ꯆꯦꯛꯁꯜꯂꯨ ꯁꯔꯒꯒꯤ ꯄꯣꯠꯌꯣꯝꯗꯣ ꯇꯠꯈꯗ꯭ꯔꯕ ꯄꯨꯟꯁꯤꯅ ꯇꯥꯏꯕꯪꯄꯥꯟꯗ ꯇꯥꯡꯂꯤꯉꯩ ꯐꯕ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯉꯥꯛꯄꯤꯕ ꯆꯥꯟꯕꯤꯕ ꯀꯔ ꯃꯅꯨꯡꯗ ꯍꯥꯞꯍꯧꯁꯤ ꯄꯨꯟꯁꯤ ꯄꯣꯠꯂꯣꯏ ꯑꯣꯏꯍꯧꯁꯤ ꯍꯤꯡꯗ ꯌꯥꯗ ꯃꯐꯝꯗꯨꯗ ꯃꯀꯥ ꯂꯥꯝꯅ ꯁꯥꯠꯂꯤ ꯂꯣꯏꯁꯤꯟꯖꯔꯦ ꯑꯩꯒꯤ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡꯁꯤ yam nungai je oza na singa masigi pulasing asi parasi Saireng da khadikan theng na tong lok so hoji phawda Saireng am pabiduna mayam do photo to biba mayam haro na message degi khangjare mayam na yam phajani yengbi like comment share phajana maram chana nungsina tobiri thanda oza zat ki netu khadikang ya biri bra anyway oza zat ki sim na si Mo da net kondian si khadikang senga ngai to mali aw ne thar nuai tre oza zat ki net si khadikang ngai bra ngai kondian si ngei ba oh anyway konjen ki problem am lere ai kondian ada ngasi si am nungai to habiu za ai kondian tabi bro tai dum pabiu ai kai ti acha ado ahan bai gi Saireng ma mamagi loidabadu loisinjira adu ne da koi ngai jeri Yusuf na hai ki ai Allah gi mafam da kanbina ba changjari mahak te igi mapuni mahak na iboi kai khumla phamoi ba thambi aran ba chat pasing kai dong nung da chakhatte leijabe hi ai mani mukta pum namak leita lair ba sing da dan sadaka lillah pithoke adum tawrabadi mapuna chungak pi gani tunghan biu apam sitang hai ki ana Yusuf alaihi salam yo da ngauchat na dula hai ki Yusuf alaihi salam na no model kena wang na paibi homai kobi sieklana apam bada ngaubi sadangi napchat chat pada lang thung la ba makhoi dongna wang khraba mapu gi manak nak na leira ba mahum thadok lagadra wang khraba mapu gi manak nak na leira ba mahum thadok lagadra mayai karabi samu lamsa amom adu di
अपाबगी पिंगबी ओइखिबना सुमतपन मयाई काखरे नेसागे हैनबी लैखरबी कनागुमन नोमीनदुना हाइजबा यू नते फत्तबा मीनी थक्लिबा अदुमकु थोखरे मंगालगी चटनी योंगमद्रबा समुद्रगी इखागी गागुम लैखरबसु नोंथी नोंबा अहिंगी मकुगी सगलो लौखरबसु गाइरिबनी महाकना तदेक पायु अमबु खंगजद्रबसु गायहक्की ताइबंगी इथक इरांग द मित्तांग खिबक खगनी महाकी अपाम बहुन अरियम बता खरबद जुलै खाना अकन बन मकुत चनगे होदरिंगै उखिरमी मपुरोय बकात फिरा नाइना नंगी इमुंग मनुंगी मीबु इजत मांगहनगे तौबा मीसिदा पीगदब बनादी बंदी ओहनबा अमसुंग अकन बचेरा पीबनी मराल सिबी ही जुलै खाना मसागे अपाम बत उबा मीसिंगना मसागे अपाम बतो फंगद्रबदी पामुजखरबा पोत बुसु मांगहन तागल्ली सन इरोई सिंगल मीगे लौगी खोल रमलिंगमके चाथोकलगा अरेंब सिंग अदो मखोंना नै पाइदुनु सुनु मेंथाक साहल्ली बंदी संग हाइबदुदी मतम अदुगी बंदी संग हाइबा अदुदी मतम अदुगी कुंसी मोंफमनी तिंथा संगनी तैगुमसुंग दागे असेंग मनाई अदुगीदी ओय खौजाल बंदी संगा पूरा अमम बकसुंग संग न हे न फई खनक्रे महाकी ताइबंगी मितिन फमदगिदी थमोयगी इमान कनगमदबा मनिंग तमन मिरक्ता लैगदोबगी सरुकपुदी थवाइबा अमोटपदगी कंजबा ngमदबा अमुम्बा कैसुम संगदु ओंथोक लमी खुदागी युम नुंथिलदना रोजा थमी अहिंगदना इबादत तवी मंगोंदा पीब चानबा खर तमक चाय अयामबन बंदी संगदा लैबा सिंगदे थोई अफबा हिरमदा वारी वताई छाई मंगी फल हाइबी अमम्बा कैसुम संगी ओइरकले मंगाल महाकना अमम्बा कैसुम संगी ओइरकले मंगाल महाकना मफम फना फदुनसु मीन फत्रबदा मफम दुबुसु फहंदे मफम फना फत्रबसु मीन फरबदा मफम दुबुसु फाहली नमरुद की मैकोल इब्राहिम के लैकोल हाइना दबरा नमरुद की मैकोल इब्राहिम के लैकोल हाइना दबरा कैसुम संगदा जवान के अयाम मतम हौखिरमी काउना खिरमी निंथौ कोंदा करी थोखिबगे मिनाई नुपा अमगा अजीज गी तालोय अनि की मरक्ता चैराक पिरई सांगलबा मतम अदो जुलै खागी लैचु यामबी थमोइबु ताइबंग न काउना खरबसु मिकुप अमा काउबंगम खिदे जुलै खानदी महाक थक्पा लांजनब यूसुफ बंदी ओइखिबनी कसुम संगदा मसागी इज्जत खनबदा मराल बुत खनगतली अतोपदा मसागी अपामदा कंसिन बसिंग तोकी अवान नुंगाई येंगदे मिसरगी निंथौगी मंग अमगी थविन सिंदगी मंगफल पी मी थिरकपदा निंथौना हजरत यूसुफ अलैहिस्सलाम खंगलखी मराल लैतना दंदी फंगलबा अमनी जुलै खागी मपुरेबा अजीज का फिरा नाइन लैखिद्रबा मतुंगदा मिसर यूसुफना मिसर की अजीज ओइरबा मतुंगदा निंथौ बयान बिन वलिद न सिंदुना लोहोंग बिखी यूसुफ जुलै खा अनीबु मतमदो जुलै खागी सही निफु सुखरबसु सालखी जवान त जवान गुम मुत्खरबा मतुंगदा नाजायज की मैना चाकथे खरबा मतुंगदा नफ्सना मुत्खरबा मतुंगदा नाजायज की मैना चाकथे खरबा मतुंगदा नफ्सना apa pata cumaran gi bicar gi mit panglat laba matungda thung laki thamoi gi mabu na mahaki mafam ka amaseng mapangla mutha pangam khide aras ki achumbagi mairi machin manau sing mang krasunu mut krasunu tem chingna krabasu no matang de pham ni raki sakang gi matam da upai leitraduna makoi na khangjak kiba leiramde misar gi aziz ato gi manau ko yusuf alaihi salam ni Nabi Paigambar Singdi achoba pauge lamagi pandam puduna lai julai khagi ngalingai gi punsi na utli ahan ba mahutha mioi bagin nungi appa mi hogi pangal bichar leitriba mamal yam laba khani gumba toigum song sengdok triba dhatu Yusuf namhut sili ahan ba mahusa na ani suba mahusa da lakpagi mioi bagi loin pa apa ba mi hoga nungsi ba nungon ba nungi sakti punamapu achum aran mafam tam hisab ta bichar purakpa Saram cat kaidok tu na miram cat ki sieng kerba masak ulak pa. Saram cat kaidok tu na miram cat ki sieng kerba masak ulak pa. Goja. Matang galak sege Abdul Malik ki Saireng amal lagi di bra.
Nigeria. Pabio. Aigi hum suba Saireng samam narabat taibang kumhi angak pani sinta kanglon miyoi bani kaya khuding sien bani angang machu amat tani dharma ngakpa miyoi bani mapuna sim bani miyoi ba mingthon bani tongan ba jat mapu madi amat tani wahi tani haijaba chinban sina pangthok tabani thabakti wakhal sina maram sidani sanare bilila pumba khubi bani mayam na aho khuba lightning chet pam hakni taibang miwa yaudana yumthang nariba mahaki iraw khodi nakong singja yeshilli sarga laikol yaunaba no fizol pungdoi taret chenja kullaga miram lamdam pangdui onthong mayok nariba ine budi chinban khohi tairamde awa lengthong uramde sarga lairang chidamde samam naraba taibang phampak ni hawinna thlaba kaikotni kaimai cholaba phohapni ithau leitane sairang bani wathapu khangda sairengni samam naraba taibang ni poksida matang sida aigi ahum suba saireng sinjare Yung nungay yung mga sige Pullasi Parasi Saireng sila ngasi kogi khamnaraba episode Nigeria macha ama yauraga to jigada ba adu mahaki net problem boy ba maram nang yaugidre masigi matanga ina ayu Saireng ama khag arrange to jo bani macha nandi keno bo Nigeria gi liba keno se kami siga punba group punba nupi macha ama khag sahi dram nga da ngai re nupi ta se maji admin ni group amagi ada maji Saireng Manipuri gi Saireng pa ba side da nong te yaujage ana haiba ada magi life history se mate ama irakhi magi mama je hinda mi phataba khara changa ga hati aduga like thaba haigedra thiba haigedra hali do di like thibuni pochai di amata pu di haina mana adumai tamni adaga magi nuai taba feel do yam seng na irakot raida ina ai ma Mr. Khajikang translate tawga ina monda ibani adaida ma kapi noite ada ma join to ga ko dab chege mo ta pagi hai adu ngasi gi program si suma adum tarang mani marandi mkhoi ai ge friends ho bani ada ai monda Saireng se ingraji de su manipuri de su paraga tam jirana ina torom bani adu makoi se si ona thamga ko gi Nigeria macha do yauraga di ma mangonda Saireng ta tage na ina khamjaram bani adu ma lakhidre adu hujik ai Saireng mangonda aina dedicate tawge haiba Saireng do tawge haijaba Saireng do ai last pajege hujik Abdul Fattar dagi ai tani Saireng amatanga aduga loisanbe yabra haibudo bahau ke mot laujaraga akhi loisanjadorobni Abdul Fattar na ket pabigani fare yam nungajay maka Saireng ama akinati ang kidana pabi Saireng gi maming seba mana kelaba masa kanglaba pamil ni aidi mara fuklaba mau yaudraba ukam ni aidi adubu chaklam ge phungada chaklam ge singoina napuk thalhannaba maital olabasu konyai do yauduna nalhalam ge nafi narol utarabasu hengdoklam ge chapu iwan thauram ge seba aroi ba bindu fau isak on unduna iming hong duna wasinjare am tiang ba Saireng ni
Yang nungajai ngasi sumba Pullasi ngasi parasi Saireng ki saruk amoina ojana sumba Saireng mo pabi dana miyam da kudul dobiba mayam da ina ngasi amukka hana thaga chabadi kamu koi gisu ju khawda share plan pan to bi dana kobi mayam bo kina amon amon tari asumba kanaraba marta to jabo Saireng sedin nabadi spesida mayam harau harau pabi dana sorry pabi basuni haje je pabi dana comment bi dana like to bi dana share to bi dana tabi bukan mo ko ai amana thaga chage marak sida second tarik kaki malonda ai Saireng kan sagi ingraji du to charaga ai pajage ai gi Saireng gi maming ima mama hatu pikhabi Africa gi nuti macha ai bi amada pajage Ahingdo nangi laibak na porok tuna laki jabasing Ahingdo nangi laibak na porok tuna laki jabasing nangi imabu puduna chatkinaba asiba oina kappa makhai kapluraga nathanta lehoba taki nathamoina mapuda nonjaraduna kappa makhai kapluraga nathanta lehoba taki nathamoina mapuda nonjaraduna irangna chotlaba maithong khumjilladuna irangna chotlaba maithong khumjilladuna kayarak khotna thibani noknaba katho yadragana chilbanduna kayarak khotna thibani noknaba katho yadragana chilbanduna iki kayarak khanna segairaba nangi thamoi lakada paba thoktaba makai hanjin ima tangkida aigi Saireng lojare aduga ngasige sumba episode chidida yam thawai yauna akoina haijaru matamda harau harau ai soidana pachi aidana haibirapa adagi yaubiba adagi yauba ngamgidraba Africa gi marupsing marup adagi Gurumayum Mangal Abdus Sattar Malik Azad Komol tabiriba like bibiriba share toriba puna makku hanna thaga chabaga loinana ngasigi se matang he loisinjanaba mayamdagi lojari amana hayengsi pungpham asimaktada akoigi meti pangalgi culture sidaida identity si karino haibagi matangda Professor N.B. Singh aduga aigi marup ama yauraga nainagadori mayamna tabiu ngasi Saireng pabada yauriba marup singju tabiro aduga ngasi like comment pibiriba share tobiriba punamakna nainabasi mieng tabiu Yengminnasi taminasi haijabaga loina ngasigidi matang asida ai mayam punamuktagi kainanabu yathangijari loisinjari